ngasi ayuk phongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maruoiba I pausing khongasaraga Manipur top channel gi maikedi gi myamna thamjagi ahanmada Ukraine Lanmi yuknarakpadagi Supreme Court na Manipur gi medical mahirui amagi apokda charge torom lupa lakh tarabu lakh ani da handankhre Ukraine the MBBS course tamba loiraba matungda lebasigi National Medical Commission the eligibility certificate pinana be apply torakpada aranba information sing pira I habigi SARS the National Medical Commission na Supreme Court of India na file torakpa civil appeal number 1218-1219 of 2022 gi order Manipur gi medical mahiru edu gi apokpa loitongbam bimol chandra lupa lakh taragi sanfam fine oina pinana bakhan kibado haujuk Ukraine Lanmi yuknarakpadigi yengladun amuk hana Supreme Court na pirapu order amada lupa lakh taragi fine sanfam adu lupa lakh ani khaktada hantankhre Supreme Court na Manipur gi medical mahiru edu gi apokpada lupa lakh taragi fine gi sanfam pinaba pikib order adu gi February 9 English ngani ga kungani thoidani order adu Ukraine medical tamkiba mahiru asigi eligibility certificate PBU haiduna National Medical Commission da haijarakpada maki date of birth ki matangda aranba declaration sing tar I haibigidamak Justice L Nageswarrao amasung Justice BR Gabai gi bench na fine ni senpam si thinana ba khangalakibani adumoina National Medical Commission na file torokiba civil appeal adu Supreme Court na amuk hana tha sigi ahumda lawkhalaga khanakiba ga loinana Lebasida ladiba private medical college singdagidi Ukraine gi medical institution singda fee gi chang hanthai haibidigi mafam aduda satlaga lebasigi mahiroi ayambana medical course tamnarubagi minungsi amasung haujuk Ukraine Russia gi marakta mayuknari balana sigi yengladuna Manipur gi medical mahiroi edugi apok mapada lupa lakh taragin sanfam sayol nipan gi manungda Manipur State Legal Services Authority da fine oina pinana bakhan kibadu sumnatagi lupa lakh ani da hanthale Highway order among Pirakibini, Panbayabri National Medical Commission and Manipur medical Mahiru Edugi Mayok Supreme Court of India civil appeal file Torakpadigi Apex Court in a Lokatuna Kanarapada respondents in Maikeda Senior Counsel Namirakpom Zotendro Amasu Maki Junior Counsel Sayed Murtaza Hamana Lepkivini Loina leba sigi oina apun mahiru lishing kullom Ukraine medical coursing tamlibani happy wapumsu Supreme Court ki makidigi tha sigi humda pangthukiba civil appeal sigi hearing da phongdoki hain supalakli makasa tharak poina to papaw mana lupa lakh kun manga ga point 50 pigdaba court ki order government na sahi ahum hena ilamdre March kun nipan phawda pithoktrabadi chief secretary amasum relief ki director high court ta karakna ba khankhre Democracy gi asing bo han tok lehan gadaba mapungoiba saruk singoiriba executive judiciary amasum legislature gi manung di yauriba executive ka judiciary gi marakta amaga thong manana khusamna dabagi sapsab thawong amada district court khusamna dabagi sapsab thawong amada district court amana pikiba order sahi ahumga tha ahum suraklaba phawba Manipur government ki mari lenaba officials singi makedigi thabak onthoklam dabagi mayokta High Court of Manipur wakalakpadagi district court na pikiba order adugi matungina tha sigi kungi nipan phawbagi manungda pithokpam thokpa compensation gi lupa lakh kungi mangaga lishing yang pithoktrabadi chief secretary amasum relief and rehabilitation gi director High Court laknaba order pikre High Court of Manipur gi akan order asi tha sigi ani the court asigi Justice MB Muralinder gi bench na pikibini order asi Sinapati district ki Mau police station gi manung sana leiba mapam amada sumnatagi sai mari ga tha ani khakta ngai ri binu pi masa mabu December 15 English ngani ga taraga manga gi numidang wairam pung 3 makhai dagina taret phaw gi manung da namduna sangona amada pusilaga masagi ikai khumnaba mangan biraba matungda mangak laithek tuna hatok pihiba victim amagi masagi sei kuntraga mangarom surabi apokpi mamana file torokiba case ama high court na lakhwatuna khanaraba matungda pikibini victim adugi apokpi mamana file torokiba case adugi number writ petition civil number 626 of 2021 petition adu Manipur government ki maikedi chief secretary home relief and rehabilitation ki director gi mathakta file torokibani aduga tha sigi ani da petition asiga mari lainana file torokiba miscellaneous case WPC number 297 of 2021 order matungina Manipur State Legal Services Authority busu case asigi ahum super respondent oina hapsin kibani petitioner na High Court wakalak libagi mahaki piklibi masano piedo ikai khomnaraba manghan biraba matungda
ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤ ꯀꯦꯁ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯖꯨꯂꯥꯏ 10 ꯏꯪ 2019 ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯄ꯭ꯔꯣꯛꯁꯣ ꯁꯦꯅꯥꯄꯇꯤ ꯑꯔꯤꯕ ꯅꯥꯎꯇꯨꯅꯤꯁꯣꯔꯤꯒꯤ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ R ꯗꯦꯕꯤꯗ ꯆꯍꯤ 22 ꯑꯄꯣꯛꯄ ꯉꯧꯅꯤꯔꯥꯡ ꯏꯂꯤꯁ ꯆꯔꯥꯡ ꯀꯧꯕ ꯃꯔꯥꯝ ꯀꯥꯕꯅꯝ ꯚꯤꯂꯦꯖꯇꯒꯤ ꯅꯍꯥ ꯑꯃ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯥꯗꯣꯛꯄꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯟꯚꯤꯛꯁꯟ ꯄꯤꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯂꯥꯏ 13 ꯏꯪ 2019 ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯄ꯭ꯔꯣꯛꯁꯣ ꯁꯦꯅꯥꯄꯇꯤꯗ ꯆꯠꯊꯈꯤꯕ ꯃꯍꯥꯛꯀꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯑꯣꯔꯗꯔ ꯑꯣꯟ ꯁꯦꯟꯇꯦꯟꯁꯇ ꯀꯟꯚꯤꯛꯁꯟ ꯄꯤꯔꯕ R ꯗꯦꯕꯤꯗꯄꯨ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯧꯔꯨ ꯌꯥꯅꯅꯕꯒꯤ ꯑꯣꯔꯗꯔ ꯄꯤꯈꯤ ꯂꯣꯏꯅꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯀꯣꯗ CRPCꯒꯤ ꯁꯦꯛꯁꯟ 357A ꯒꯤ ꯃꯈꯥꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯂꯨꯄꯥ ꯂꯥꯈ 19,000 ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯄꯤꯅꯕꯁꯨ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯖꯖꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯂꯥꯈ 2 ꯁꯦꯟꯐꯝ ꯄꯤꯔꯒ ꯋꯥꯠꯍꯧꯔꯤꯕ ꯂꯨꯄꯥ ꯂꯥꯈ 15,000 ꯁꯦꯟꯐꯝꯅ ꯆꯍꯤ 3ꯒ ꯊꯥ 3 ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯚꯤꯛꯇꯤꯝꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯀꯦꯁ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯃꯍꯥꯛꯅ ꯐꯪꯐꯝ ꯊꯣꯛꯂꯤꯕ ꯋꯥꯠꯍꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯐꯪꯍꯟꯕꯤꯅꯕ ꯍꯥꯏꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯈꯤꯕꯅꯤ ꯃꯦꯇꯔ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯗ ꯂꯧꯈꯠꯂꯛꯄꯗ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯀꯥꯎꯟꯁꯤꯜ S ꯊꯣꯏꯊꯣꯏ ꯃꯩꯇꯩꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯅ ꯂꯦꯞꯀꯗꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯗꯚꯣꯀꯦꯠ ꯅꯤꯔꯟꯖꯣꯏ ꯁꯟꯁꯝꯒꯤ ꯃꯍꯨꯠꯇꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯗꯚꯣꯀꯦꯠ ꯁ꯭ꯌꯥꯝ ꯁꯔꯃꯅ ꯂꯦꯞꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯄꯟꯕ ꯌꯥꯕꯗ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯒ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯣꯟ ꯆꯟꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯋꯥꯀꯠꯍꯟꯈꯤꯗꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯔꯤꯄꯣꯔꯠ ꯇꯧꯍꯟꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 8ꯀꯤ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯆꯥꯗ 69.5 ꯌꯧꯅ ꯊꯥꯗꯅꯈ꯭ꯔꯦ 34/9 ꯋꯥꯡꯖꯤꯡ ꯍꯧꯗꯝꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗꯗꯤ ECIꯒꯤ ꯑꯣꯊꯣꯔꯤꯇꯤ ꯂꯦꯇꯔ ꯌꯥꯎꯔꯕꯁꯨ ꯄꯥꯎꯃꯤ ꯑꯃꯠꯇ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 22ꯒꯤ ꯃꯤꯈꯜꯗ ꯚꯣꯠ ꯊꯥꯗꯕꯗ ꯁꯤꯖꯤꯟꯅꯔꯤꯕ EVMꯁꯤꯡ ꯊꯨꯒꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯄꯨꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 5ꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 8ꯇ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠꯇ ꯆꯥꯗ 69.5 ꯌꯧꯅ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ ꯍꯥꯏꯗꯤ ngasi repol pangthokiba assembly constituency sing adudi Thaubal district ki assembly constituency kunthraga mari Wangjing tenthagi 34/9 Wangjing Haudamba Urkhul district ki 44 Urkhul ST gi polling station 44/45 Urkhul E2 45 Singai ST gi polling station 45/25 Kalhang amasum 45/31 PAB Senapati district ki 47/37 Karong East gi polling station 47/49 Ngamju village 49 Tadubi East gi polling station 49/4 Yangkhulen A amasum 49/51 Mau Marafini ngasi amuhan repol pangthokiba matamda state amasum central armed police force ki masing yamlaba personnel sing deploy tawduna akan basuksin thorang loinana bot thadana hankibana pamdaba thodok sing thokide hen supalakli amaromdana party amatana absolute majority fangloi mahesor tendakpa headlines ka thamjaramge subnatagi voter taruk khakta bot thadakhre ngasi pangthokiba repol senapati district ki tadubi AC gi polling station 2 gi manungda ama oikiba Paupai Renet Primary School dadi subnatagi voter taruk khaktana bot thadakhre hairenisu pausna palakli amaromdana party amatana absolute majority fangloi mahesor RPIA gi mirep sing bot karaktuna anoba lengakta soidna yawgani aigi oinasu soidna mai pakani haibagi thajaba lei haina kaisamtong A sida RPIA gi mirep oiriba mahesor thonaujuna phongdokre man hai hauzik leiriba political party singa sigi pandamsu kanglaipa asida sakwa thorang purakpane masu masigi damak thoknarakpa ngaktani miyamna pamasu sakwa thorangni maramaduna political party mayam tholakliba sigi manungda absolute majority phangba haibadumadi thajaba leite aishu RPIA gi state president oina madi party asida thajaba thamduna tongan pandam leijai party sigi oina furuk kangluk ki khenaba leitaba amasum lining gi khenaba thamdaba miyeng kaya ga loina sangsili masi punamak miyam gi apam policy program packet pada yaujagi haina khanbadagini party sigi oina mirep kun thadokpani masigi manungna ahum mari di karakani thajai sel na amasum gundaism da chatkadaba nate miyamna ningtamna bot thadangadabani adobo violence tholak haibisidi leibakthibani Say mangagi manung amuktang lako mikal nongmai culture sa tharaga violence story ba kya si yamna kan yaningde mathangi kumja english ani ga kunga tere ki mikal dari thokta bo oisano haiba ga loinana party amatana majority oiroi soidana collision lengak lakhani haki
loinana kaisamthong A sida mahakna soidana mai pakani haibagi thajaba lei haireduna kaisamthong A sigi miya mamang thaktasu CL leibida yakidaba ngaktani maramaduna handaki mikhala sida adudasu CL da satkadaba mande ma ki oinadi mikhala haibasi examination mayuknabagumani maramasina result lauthoklaba matamda mai pakpadu khangmangangani adumoina makarama party ga punsinaduna satminagani haibadudi result lauthoklaba matungda khanagani haikhenasu pausna phongdorakli Amaromdana lambi de speed breaker mapan thamadagi sathok chasina khudong sadre Imphal gi khuma lampak maning de laidiba rear Assam Rifles ki mamangi lambi de tuan speed breaker mapan wangna thon gatlaga thamadagi miyamna sathok chasina khudong sadaba kya mayokna hari lambi sida mapu panabugum lambi matha speed breaker tuan ba mafamda thamjinduna miyam sathok chasin tawbada apan ba oibadana tana posai puduna lakpa gari gi main spring phaw ba tekpa yaure lambi sida tuan sathok chasin tawriba auto rickshaw driver amana phongdorakpada Assam Rifles ki kangbuna mafam sida makhoina lenga ki ayaba yaudana lambi de gari kana thaudana ba haiduna speed breaker tuan ba mafamda sangna thamjilakpa asina auto rickshaw da posai puduna lakpa madi mi tongbada mafam asi lanthokna ba honabada apan boire ahal kharadi mafam asi gari tongduna lanthokpi muhuta khon oina satlage haiba fawbu yauri hainasu pausna palakli State sigi wangbada thokpa paw khara mayamna tentak na thamjaramge hanagi residential school ground mongpham samago humfuga mapan thengnakhre hanagi residential school amagi ground mongpham ni haina singnaba mafam samago humfuga mapan thengnare haina Canada gi Alberta province ta leiba yelhomi mioi kangbu man phongdokre agency na mioi singadugi warol paladuna hai Saint Bernard Mission School koba amasung Edmonton gi awang suklom da kilometer sahum go humdra lom lapna lewe school adu English amaga sanipan maudraga marida Roman Catholic Church hangdokhi amasum madukumja English amaga samapan humfu go matui faw operate okay school adu da metis singi angang masing yamna lekhi amasum survivor sing liba wari sing record tawriba commissioner sina kumja English ani ga taraga manga da final report issue tawki Saint Bernard Mahiroi tarasi ki hain commission gi report na panki Atopa pawmana lam yena badagi nupa mana manau nupa masuma khura nongmaina kaplaga Hatkhre lam gi yena ba mana maram oiduna masagi se yengkhai ga manga suraba nupa mana ma ki manau nupa masuma khura nongmaina kaptuna Hatkhre kiningai oiraba thawdo du ningthoka haw numiki numidangda Kerala gi Potter district ta leiba Kanchirapali da Karimpannan family gi yumna thokibani Karimpannan family asi generation kya plantation farm tawduna lakhi amasum Kotam district ki singi area singna makoi gi state amadi resort singlai police ki matungina Kosi da leiba masagi se yangkhai ga manga suraba George Courier real estate business tawe amasum hauzik covid pandemic na maramoiduna aruba phibam da leiribani ma haukiba sayol sida ma ki ahlaman singna thamlamba yumda lakhi amasum mama mapa singa laiminaki ningthoka ba numit ki numidanga thengban masin manaw singi marakta lamgi matang na kana yena rakhi George na makhogi lam ekar ani yon ba pamki toigum sung madubu masai se yangkhai suraba manaw no pa renju keriya na yetki kana mara yetnaraba matungna George na maki license revolver putholaga renju amasu maki makhura da anakpa range tagi kapki hari makasa tharak poina to pamarueba pawkhra na Congress ki mai palakpa yaba merep sing Imphal gi krasi grandere kem hokre electronic media sing mikhal gi exit poll sauna langani mukul wasni BJP natana Nataba wakhalon tinaba political parties sing punsinaraga lengak semnanabagi pandamda Indian National Congress ki mai pakpa yai haina panaba mirep sing asidagi Imphal gi krasi grandeda kem tawba hokre amasum thazba yaba mafamdagi phangba pawn hai ahanba amasum anisuba tangkakta pangthokiba taragani thusuba Manipur Legislative Assembly gi mikalda BJP nataba pambai kaya marum sijina khrabasu Congress party gi phibam adum fari chungsinaba lenga ama lehanbada mathau taba masing soidana phangani Maramaduna wakhal manaba party sing punsinanabagi yumpham thonba oina Congress ki mai paglakpa yapa merep sing kem hokibani awang bathaki pawge source amana hai Imphal gi krasi grandeda ahing yarektuna kem sathariba sida Congress ki mai pakpa yaba merep kungamani rom yauri makhoi gi manungdasu sugunu AC gi kangujum Ranjit Nambol AC gi namairakum Lokhen Moirang AC gi Pukrem Sarasandra Wangkem AC gi KM ga Sandra Kundrapum AC gi TS Lokeshwar Thawal AC gi Okram Ebobi Khangabo AC gi Surja Kumar Okram na singba yauri pausna makhatana hai Thawal amasung Kaksing district ki apunba sit tara gi manungna Congress na mapan ka gani haina pari
Imphal West District Mari, Bishnupur District Ani, Imphal East Ani, Urkulamasum Kamjong District Sit Ani, Senapati District Sit Ama Fangani Haina Pari. Amasum Taramathoi Suba Manipur Legislative Assembly Gimikal the MLA Fabu Wasak Loadring the BJP da Zongshin Kibegi, Taudo Dohanda Kesi the Toktanaba, Mangzona Kem Satabani. Congress na government siyem da mapung weba thaudang long na buwa khalon manaba political party sing pau faunaba loire suhari Congress na rusing balenga aglakani haibigi sapsaba thajaba thamduna EICC na masak naiba party gi miyoi tharakhre makhoi gi manung da EICC gi general secretary Mukul Wasnik Meghalaya gi PCC president na singbu suyauri makhoi gi yathang matung ina kemasi hobani hainsu pau sna makhatana sa phongdorakli atopa pau mana IM gi deputy kilonser laikhidre NSN IM gi deputy kilonser Pino gi Isaac ngasi ayuk senapati district gi yang kulen satpagi lambida awang ba singsep tagi on thaduna laikhidre press na phangwa pau gi matung ina ngasi repol pangthok diba tadobi assembly constituency gi manung sana laidiba yang kulen polling station tamna deputy kilonser asina lakpada security personnel sing lairambadagi makhoi bu udana ba lona bu khona ba da lebak thiba thaudo asi thokibene hari Adumoinamak repol pangthok liba yang kulen village asida karigidamak deputy kilonser sina lakhibano haiba sapsab khang mangamdri panbayabri thasigi mangara pangthokiba taragani thu suba Manipur Legislative Assembly ani suba phase ki bot thadana baduda irang thokiba amadi EVM singa kai toinang kiba polling station singi mikal ngasi amu hana pangthokibani maduda yang kulen polling station yauna tuan assembly constituency marigi polling station tareta bot amu hana thadana kibani hana sapalakli Amaromdana EVM Thugai gi Fakiba positive oire Taragani Thoi Suba Manipur Legislative Assembly Mikal Giani Suba Tangka ki Mars Manga da Bot Hadana Kiba Duda Technopolis gi Saibol polling station EVM Thugai ga Mari Lainana Fagat Kiba Miyoy Taragani Thoi gi Manungda Miyoyama COVID-19 positive oiramle hari Pauksiyasina Phangba Pawn Hai Bot Hadana Kiba Numita EVM Thugai Kibagi Thaudo the NPF ki worker taruk fagalaba matungda makhoi buwang pang tawdigi atopa miyoi taruk makhatana fagatuna punna miyoi taragani thoi police custody rima lauthraba matungda custody de thamnabagi dama COVID-19 test tawbunu miyoi ama positive oiraga lemhoriba miyoi taraga mathoi duna negative oiki positive oiraba miyoi du mori da puduna tongwanba isolation center amada thamkhre haina spali Tentang na to papaw mana investigations huan mana sairak pibda awaba thengnai nautuni sori Manipur police na sathaba investigation kya da suan balai vidagi court na sairak pina bo khona bada awaba kya thengnari haina hanagi district and session judge oiramba Manipur high court ki advocate e nautuni sori na phongdokre wafam singasi Manipur human right commission sinduna singmairong da laiba classic grande gi imperial hall pangthokiba international women's day gi thorom da phongdokibane ato papaw manamo COVID na maram oiraga laikhidraba singi imungda lupa lising yankai gi ex gracia pithoklagani nauna miyoi taragani pan positive oire positivity rate 1.4 da haigalakre Manipur COVID laisana maram oiduna laikhidraba miyoi singi imung manungda lupa lising yankai gi ex gracia pithokpa hauragani laikhidraba gi imung manung singna thubu matamda claim form thajilagnaba Manipur lenga ki Directorate of Relief and Disaster Management na khangalakli Relief and Disaster Management gi Director KG Daigong na thadorokpa sirol amana hai haukiba kumza English ngani ga kunga mathoi gi December taraga taruk ta lengang na thokipa order amagi makha tarak poina laisat asina maram oiduna laikhidraba singi imung manungda ex gracia pi na ba wapamasi amukka hana ningsing mani ex gracia gi sanpam lupa lising yankai isi laikhidraba miyo edu gi khwaidigi naknaba imung manungi miyo amada pi gadabani adumoina mak miyo edu COVID na maram oiduna laikhidabani haina health department na certificate tawraba miyo oigadabani maram isna athubu matamna imung manungi mari lainaba DC office natragana LDO sing application form thajilakpa yaragani haidiba application form asi online gi khuthangdagi download tawba amadi submit tawbusu yaragani makoina thajinkiba application adu online gi khuthangda track tawbu yagani haidi karigum ex gracia pbigi thabak thoram amadi death certificate ki matangda sayanaba amadi PNB lairabasu district level committee natragana redressal grievance committee da tanaba yagani haina su phungdorakli Makasa tarak poina masum loshilak poina mayam Russia masum Ukraine ani gi marakta thokliba conflict gi matangna mayam da update pijaramge Ukraine da ani super Russian general secret sumida Nongthak gi attack sa tarak pada yamdrabada miyoi kun ga mathoi secret haina su pausna makhatana palakli
एटेक चथरिबा यूक्रेन की सिटी सिंगदा मिसम सिंगदम रशिया न ह्यूमैनिटेरियन कॉरिडोर सिंग हांगदोकनी हायना लाथोखरे अदुबु लान अदुदगी मिसम सिंगबु नाथोखन खिदनबा होटनये हायना रशिया बु यूक्रेन मराल सिखरे मरक्सिद यूक्रेन की कोनुंग कीव की नोंगपोक किलोमीटर सहूंगा मंगालोम लापा सुमी सिटी नोंगथक की एटेक चथरकपदा अंगांग अनि यावना यामद्रबदा मियोय कुनगा मथो सिखरे रशिया ngam मनाक्ता लेबा सुमीदा निमित कयानी रोमदगी हौना अकन ममौना खुथोकनरकली यूक्रेन फोर्सिंगना रशिया की लनमी लिसिंग तरागा मथु हेना हातख्रे हाइदि अदुबो रशिया नदी लनमी संवा रोम खकनी हाइकी यूक्रेन की मिशी मिनागी मतंगना हौजुक फावबदा नकल अनिमक अदुना असेंग फुंगदोक्तरि मरक्सिदा रशिया न लंदारकी बदुदा रशियन लनमीसिंगना लंगोई चंदुना लेरबा खार्किव सिटी की मनाक्ता यूक्रेन फोर्सिंग रशिया की आर्मी जनरल अमा हातख्रे हाइना यूक्रेन की मिलिटरी इंटेलिजेंस न ngasi लेबापु पुनमिता फुंगदोक्रे लान असिदा सिखिबा महाकना अनिसुब रशियन जनरल ने रशिया की निफुगा मथुसुब आर्मी की फर्स्ट डिप्यूटी कमांडर मेजर जनरल विटेली गेरासिमोव ngara ningthokaaba numita sikhibani haina यूक्रेन की डिफेंस मिनिस्टर की डायरेक्टोरेट ऑफ इंटेलिजेंस की चीफ अदुना स्टेटमेंट अमदा हाइकी हारिबा पावदो रॉयटर्स पाव की एजेंसी ने सबसाना सुम्मी लाले हाइबा ngamde थौदो की पाव हंगनबो होनाबदा रशिया की डिफेंस मिनिस्ट्री की खुदकता फंगबा ngamkhide अमसु मसिगी ममांग फेब्रुवारी था लोशिलकपद रशिया की निफु मथुसुब आर्मी की डिप्यूटी कमांडर ओइबा एंड्रे कौबा अतोप रशियन जनरल अमसु सिखरे हाइदि लान थोलिबा मफमसिंगदगी मिसम सिंग लाउथोकपगी थबकता अपनबा पिनबो होटनई हाइना रशिया बु यूक्रेन मराल सिखि मराल लेतबा मियोइसिंग सतपदा थिंगनबा टैंक सिंग रॉकेट लॉन्चर सिंग अमदी माइन बॉम्ब सिंग रशिया न सिजिनई हाइना यूक्रेन की प्रेसिडेंट जेलेंस्की नाइकी रशिया न मरु ओइबा यूक्रेन की सिटी सिंग अटैक कंखलखरे हौजी एटेक चथरगलिबा सिटी सिंग अदुदी नोंगपोकता खार्किव अवांग नुसुप्ता सुमी कोनुंग किव मनाकी गोस्टोमेल खा नुसुप्ता मिकोलियफने मरक्सिदा मकोक थोंबो यूएस जनरल्स मार्क मिलेना यूरोप थमलिबा अमेरिकन ट्रूप्स सिंगदा ग्रेट पावर वार अमा थोकपा थिंगनबा मखोयगी फिरेब उतनबा अपील तोखरे अमसुम यूएस जॉइंट चीफ्स ऑफ स्टाफ की चेयरमैन अदुना रशिया न लंदाबदु मयुनरीबा नेटो की नोंगपोक थंगबना कलदु ngaknaba रशिया की असेटपा फिरेब उतनबा यूरोप त लाखली नेटो की मेंबर नतबा यूक्रेन द लान की खुद थोकनबा हेनगलखिबगा यूनाइटेड स्टेट न लुसिंगबा एलायंस सिंग न रशिया गा हेना नकनबा लेबाकसिंगदा ट्रुप लिसिंग क्या थाजिंखरे रशियन सिंग अदुना मखा ताना लंदाराक खुदिमक मांगजौनना थिंगनबा मसुम ग्रेल पावर वार अमा थिंगनबा एलायंस असिगिदमक मखोगी मपांगल अमसुम वारेब आइखोगी समलपादु उतनबा आइखोइना सोइदनम खुलैथुना पाउखुम पीबा मथौ ताइ हैना खा थंगबा रोमानिया की कोस्टंता मनाकी एयरबेस अमदा थमलिबा यूएस लानमी सिंग जनरल मिलेन हाइकी मलेमगी अहनबा लंजाव होकिबा इंग्लिश सिंग मग समपन तरागा मरी दगी मलेमगी अनिसुब लंजाव लुसिनबा इंग्लिश सिंग मग समपन निफुग मंगा फावबा मियोय कोटि कुनगा मंगा हातख्रे आइखोइना मदु अमुक हेना कैदौङैदा थोअनबा पामदे हेना मागना हाइकी यूनाइटेड स्टेट न मतम पुंबगी ओइना यूरोप त लानमी लिसिंग हुमफुगा तरेट रोम थमली मदु हेना मखा हेना संगसिलकदबदगी मॉस्को बु थिंगबा खोंथांग अमदा रशिया की खोंबु ओइरिबा बेलारुस अमसुम यूक्रेन का थंगबा लेबाकसिंगी पारिंग किलोमीटर लिसिंग अमगा सनी सांगना होखिबा सयोलसिंगा यूएस न हेनबा लानमी लिसिंग तरागा मंगारोम थमख्रे मखासा थरक पोइना नोंगसुप की एलायंस सिंग न ऑयल इंपोर्ट सिंग थिंगलबदी मांगतनिंगे ओइगनी हाइना रशिया न वार्निंग तोखरे यूक्रेन की मथक्ता रशिया न लंदारखिबदुगी मतांगदगी नोंगसुप की खोंगबु लेबाक सिंगना मॉस्को की मथक्ता सैंक्शन सिंग हेना थमनबा खनरखिबदा करिगुम रशियन ऑयल इंपोर्ट सिंगदा अथिंग बमा थमलकलबदी मदुना यामना सथिना मांगतनिंगे ओइबा फल सिंग थोनगनी हाइना रशिया की डिप्यूटी प्राइम मिनिस्टर एलेक्जेंडर नोवाना निथुकाबा नुमिता वार्निंग तोखरे इनर्जी अफेयर्स की सुथबक पीरिबा डिप्यूटी प्राइम मिनिस्टर नोवाक निथुकाबगी अथिंगबदा टेलीविजन द संदोखिबु वरोल अमदा रशियन इकोनॉमी की मथक्ता पिथरगलिबा सैराकसिंग अदुगी ममी ताब थबकसिंग लौखनबा रशिया की हक लै हाइकी नॉर्थ स्ट्रीम अमा थिंजिननबा वरेबदो हौजिक फावबदी लौद्री अमसु पाइपलाइन अदु मागी फुल कैपेसिटी द हौजिक थबक तौरी हैना मांगना हाइकी अदुबु रशिया की मथक्ता थमलगलिबा सेंसंग सिंगी पाउखुमगी सरुक अमा ओइना हारिबा पाइपलाइन प्रोजेक्ट अदुना यूरोप त पीरिबा नेचुरल गैस सप्लाई अदु कक्सलकपा याय हैना मांगना हाइकी यूक्रेन लंदाबदुगी मतांगदा करमना पाउखुम पीगदगी हाइबसि यूरोप की लुसिंगबसिंगना यानाबगी मतांगदा कंटिनेंट असिना रशिया की एनर्जी दा तांगजरीबा दुना मरुओइबा मरम अमा ओइदुना लैरकली हौकिबा थादा जर्मनी ना $1 बिलियन तरागा मथोगी नॉर्थ स्ट्रीम अनि
pipeline project adudagi toki amasum Russia dagi European Union gi import gi mathau tabasing adu saye sida sada marfu fawba kaktanaba thawang ama puthoknaba honaki hainasu EU official singna so haki amaramdana Snake Island da Russia gi jahaz thukaikre Ukraine lan gi ahanba numita Black Sea da leiba Snake Island attack tawkiba Russia gi lan gi jahaz adu thugaiduna mangta ankre haina D Times ki pawn hairi Russia Navy ki jahaz aduna Snake Island leiriba Ukrainian border guard sing adura February 13 da surrender tawna bairaki madudana khoina samaki khallaga satkina bakhanki madugi pakhum da lan gi jahaz aduna ithat aduda atat akham leitana sel kapsilaki amasum Lanmi sing adu shikre hainaki adubu makhoi adu hinglamba amasum phakiramba yai haina kona Spectator Index kobo news website amana tweet amana phongdoraki Ningthokabagi angan bayukta numai kapnaba amada Russia gi lan gi jahaz amada pankhre jahaz aduda pandam thamkiba matam aduda rocket kablakhiba adu Twitter gumba social media platform singda thagalakhiba video singna utki video adu Ukraine gi Navy na thadorokibani hai thajai Russian Navy gi project lishing kungani thuki samago humfu petrol jahaz Basically, Baikom adu Odessa manaki Black Sea da Ukraine gi multiple launch rocket system amana thugaiduna mangta ankre jahaz adu ngasi ising da lukre madugi crew adugi maramda haujuk phaw I pa phangdre dubu kona Ukraine gi Navy na Facebook ta yekna badu amuk hana halakre haki Russia gi jahaz adu English ngani ga taraga ni pana commission tawkiba petrol boat amane madugi mile lishing taruki range lai amasu maximum speed pungda mile kuntraga mangani masu machine gun ani amasu grenade launcher ani pali haina su paus na palakle ten tak pa paw mana hijab ki mayokta leibising matuk kakani hairuba congress lusingba mafare Karnataka da hujik thoklibi hijab rogi matang da congress lusingba Mukaram Khan hijab ki mayokta leibising matuk kakani haina congress leader Mukaram Khan asaw phongdok tuna ngang ki bamagi video footage viral okiba numit ki nongan baga amasum Kalaburgi district police na miye du farga ngasi Hyderabad ta leiba makoi custody ta pukre miye se atubu matam da court pu tholaga ni so hari house ko inadi myam paws matang sa lu sinjarage pathok sa gi do sor ki bulan ki bi hours myam ngak pi gi ne duga no bo update myam pun ngai minasi and thank you